Thokchom makhoi khun aduda khwaidagi nungaiba imung ama oirami. Thokchomna magi nupi tamphabu aduki matik nuksijarami. Tamphanasu Thokchombu yamna nuksirami. Adubu Thokchomga tamphagagi awatpa amade adumak leirami. Madudi makhoi anigi mamita macha uramde. Laitin kaya khoiramlabasu karimata kanaramde. Aduna Thokchomga tamphaga mathwai yamna nungaijaramde. Tamphana mapuroiba Thokchomda atopa nupi amaga luhongnaba hairami. Adubu Thokchomna tamphabu yamna nungsibana atopa nupi amaga luhongu haiba yaramde. Nongma tampha matomta yumda leiringai tanja aduda hek yengbada yamna hainadaba akiba phauba nupi ama makhoigi yumda changa ami. Nupi aduna wana tamphada yengduna Ibema chak leirabadi khita chajageba numit humni surakle aina chak charakribase. Tampha nupi adubu hek ubada masada hainadaba phaurami. Kaidagi chakno chaka amata leite. Chak leitragana chaba yaba uhaira kairo khita pibiyu. Ai aram khaurangbana sigadore. Imung asida nangna chaba yaba karimata hek leite. Mafam asi thadokuna yam thuna chakro. Nasaktu ubadane ai kibana loire. Chakni ba chatke hairabasu namai namitudasu khumlaga chatpa yadro. Nangi nasaktu ubada kidana wanthaba yaraniye. Tamphana ngangliba sing adu taraga nupi adu yamna sauninglami. Ngasi nangna aigi phibam asibu uraga aibu noknabagi nangi naza adusu mina hek yengbada hainadaba hangoiba angang ama po. Asi hairamduna nupi adu tamphada mikhani yenglamlaga chatki. Tamphasu karisu khalluba tawdana imungda changki. Matam kharagi tungda yamna thajadana tampha mirolaki. Thokchomdi macha phanggadawre khanbada yamna haraujarami. Laira anang kayada jana thaknaba kaya amasu yelami. Asumna tampha angang unabagi matam yorakli. Makhoigi leikaida leibi amaibi amana tamphabu angang unarami. Adubu tamphadi angang adu pokpada taibampal thadoki. Thokchom magi nupi tampha angang unabada leikidre tabada aduki matik mathwai nungairamde. Machagi maithongdu ubada Thokchom hainadaba hangoiba phaurami. Thokchom angang adu magi macha oirabasu nungsiba ngamlamde. Asumna tamphagi mathau mangam pangthokpasu loikri. Thokchom ngauchetnarami. Macha nupigi ming phauba thonbiramde. Adubu leikaigi minadi Amubi haina kaubirami. Thokchom nongmata macha nupibu hanna phauba yenglude. Numit chupa yuda thaktuna leirami. Leikaigi ahan kharana sinduna Thokchomga thabaga luhongbirami. Thokchomna thababu yumda puduna laami. Thaba laklabasu amubibu yengsinbiramde. Amubina kaplabasu laukhatbiramde. Thaba nungthil tumningai amubi kana kapai. Amubina kana kapa aduda thabadu mikap thoglai. Masigi angangsina phattabase othoknasu phatteda. Aina ngasi saruktana mangak samsin metlaga hatoktoini. Masakna marolaba thiriba mibu mandine yomubu mali. Thaba sauna amubi laukhatuna jaru paiduna thamliba aduda thanammi. Nang yam kapningladine sida kaphauro. Isase wabana suyadre ngihakta tumlukhige. Asumna thaba amubibu jaru pairiba aduda thanamduna imungda changduna phamungda kakhatlaga tumki. Amubidi babuk lamladuna kana kapli. Amubina kaplibadu hanubi amana tarami. Hanubi adu angang aduna kaplibadu kadaidano haiduna yenglami. Ure jaru mathak aduda amubina kaptuna leiribado. Hanubi aduna amubibu jaru marak adudagi laukhatlami. Kananone angang asibu jaru marak asida thanamiba asibo. Angang asidi mabuk lamedana. Hanubi aduna angang adubu mayumda puduna sangom pithaklami. Amubisu mabuk thalabada
ꯀꯞꯄ ꯐꯈꯤꯔꯝꯃꯤ꯫ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯇꯝꯄꯥꯛꯇ ꯑꯃꯨꯕꯤ ꯑꯗꯨ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯝꯃꯤ꯫ ꯍꯅꯨꯕꯤꯗꯨ ꯑꯃꯨꯕꯤꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯔꯝꯃꯤ꯫ ꯑꯃꯨꯕꯤꯕꯨ ꯄꯝꯗꯨꯅ ꯉꯁꯥꯏ ꯃꯥꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯂꯥꯛꯏ꯫ ꯑꯗꯨꯒ ꯃꯤꯁꯤꯡꯗ ꯍꯪꯂꯒ ꯑꯃꯨꯕꯤꯕꯨ ꯊꯕꯥꯗ ꯁꯤꯟꯅꯔꯝꯂꯒ ꯆꯠꯈꯤ꯫ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯇꯣꯝꯆꯧꯒ ꯊꯕꯥꯒꯒꯤ ꯃꯆꯥꯅꯨꯄꯤ ꯃꯁꯛ ꯌꯥꯝꯅ ꯐꯖꯕꯤ ꯐꯥꯏꯕꯣꯛ ꯑꯣꯏꯅ ꯄꯣꯛꯂꯝꯃꯤ꯫ ꯇꯣꯝꯆꯧ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯤ ꯑꯅꯤꯗꯨ ꯃꯁꯛ ꯆꯞ ꯃꯥꯟꯅꯩ, ꯃꯁꯛꯁꯨ ꯌꯥꯝꯅ ꯐꯖꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯤ ꯐꯥꯏꯕꯣꯛ ꯑꯅꯤꯗꯨꯒꯤ ꯃꯤꯡ ꯑꯃꯅ ꯅꯤꯡꯊꯤꯕꯤ ꯍꯥꯏꯅ ꯀꯧꯔꯝꯃꯤ, ꯑꯗꯨꯒ ꯑꯃꯅ ꯊꯥꯖꯃꯥꯟꯕꯤ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯊꯕꯥ ꯃꯆꯥꯅꯨꯄꯤ ꯑꯅꯤꯕꯨ ꯌꯥꯝ ꯂꯨꯅ ꯇꯧꯔꯝꯃꯤ, ꯑꯗꯨꯒ ꯑꯃꯨꯕꯤꯕꯨꯗꯤ ꯊꯤꯅ ꯊꯤꯅ ꯇꯧꯔꯝꯃꯤ꯫ ꯅꯣꯡꯃ ꯊꯕꯥꯅ ꯊꯕꯛ ꯇꯧꯔꯤꯉꯩ ꯅꯤꯡꯊꯤꯕꯤꯒ ꯊꯥꯖꯃꯥꯟꯕꯤꯒꯗꯨ ꯌꯥꯝꯅ ꯀꯟꯅ ꯀꯞꯂꯛꯏ꯫ ꯑꯃꯨꯕꯤ ꯃꯅꯥꯎ ꯑꯅꯤꯅ ꯀꯞꯄ ꯇꯥꯔꯒ ꯃꯅꯥꯎ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯀꯞꯄ ꯊꯦꯝꯂꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯊꯕꯥꯁꯨ ꯆꯪꯉꯛꯏ꯫ ꯑꯃꯨꯕꯤꯅ ꯊꯥꯖꯃꯥꯟꯕꯤꯕꯨ ꯄꯝꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯑꯃꯨꯕꯤꯗꯒꯤ ꯊꯥꯖꯃꯥꯟꯕꯤꯕꯨ ꯇꯥꯛ ꯃꯨꯟꯗꯨꯅ, "ꯍꯩ ꯑꯊꯤꯕꯤ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯒꯤ ꯏꯆꯥꯗ ꯁꯣꯛꯂꯤꯕꯗꯤ? ꯑꯩꯅ ꯅꯪꯉꯣꯟꯗ ꯑꯩꯒꯤ ꯏꯆꯥꯗ ꯁꯣꯛꯀꯅꯨ ꯍꯥꯏꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯑꯊꯤꯕꯤ ꯅꯪꯅ ꯁꯣꯛꯄꯗ ꯑꯩꯒꯤ ꯐꯖꯈ꯭ꯔꯕ ꯏꯆꯥ ꯑꯅꯤꯁꯦ ꯂꯣꯏꯅ ꯊꯤꯕ ꯇꯥꯔꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯅꯥꯛꯇ ꯇꯥꯔꯝꯕ ꯆꯩ ꯑꯃ ꯂꯧꯗꯨꯅ ꯑꯃꯨꯕꯤꯕꯨ ꯐꯨꯕꯤꯔꯝꯃꯤ꯫ "ꯏꯃꯥ, ꯏꯅꯥꯎ ꯊꯥꯖꯃꯥꯟꯕꯤꯁꯦ ꯌꯥꯝ ꯀꯞꯄꯗꯨꯗ ꯄꯝꯕꯅꯦ. ꯑꯩ ꯃꯇꯨꯡ ꯃꯅꯥꯎ ꯄꯝꯂꯔꯣꯏꯌꯦ. ꯑꯩꯕꯨ ꯐꯨꯕꯤꯒꯅꯨ ꯏꯃꯥ." "ꯃꯇꯨꯡ ꯃꯅꯥꯎ ꯄꯝꯂꯝꯃꯕ ꯑꯩꯅ ꯀꯩꯗꯧꯒꯦ ꯌꯦꯡꯉꯨ ꯅꯪ. ꯆꯠꯂꯣ, ꯅꯁꯛꯇꯣ ꯌꯦꯡꯅꯤꯡꯗꯦ. ꯁ꯭ꯋꯥꯏꯗꯅꯦ ꯑꯃꯨꯛ ꯀꯞꯁꯤꯟꯅꯔꯅꯨ. ꯃꯅꯤꯡꯗꯅꯦ ꯀꯣꯜ ꯂꯨꯈꯥꯛ ꯃꯌꯥꯝ ꯑꯃ ꯂꯩꯍꯧꯕꯅꯤ. ꯐꯦꯡꯗꯣꯛꯂꯨꯁꯨ ꯆꯠꯂꯣ." "ꯍꯣꯏ ꯏꯃꯥ." ꯑꯃꯨꯕꯤ ꯀꯣꯜ ꯂꯨꯈꯥꯛꯁꯤꯡ ꯑꯗꯨ ꯐꯦꯡꯕ ꯆꯠꯈ꯭ꯔꯤ꯫ ꯊꯕꯥ ꯃꯆꯥ ꯑꯅꯤꯗꯨ ꯀꯣꯟꯗꯨꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤ꯫ ꯑꯁꯨꯝꯅ ꯑꯃꯨꯕꯤ ꯑꯉꯥꯡ ꯑꯣꯏꯖꯔꯕꯁꯨ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯄꯨꯝꯕ ꯑꯃꯨꯕꯤꯗ ꯂꯣꯏꯅ ꯇꯧꯍꯜꯂꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯃꯐꯤ ꯃꯔꯣꯜꯁꯨ ꯑꯃꯨꯕꯤꯗ ꯁꯨꯍꯜꯂꯝꯃꯤ꯫ ꯐꯤ ꯁꯨꯕ ꯁꯦꯡꯗ꯭ꯔꯒꯅ ꯑꯃꯨꯕꯤꯕꯨ ꯌꯥꯝ ꯊꯤꯅ ꯐꯨꯕꯤꯔꯝꯃꯤ꯫ ꯅꯤꯡꯊꯤꯕꯤꯒ ꯊꯥꯖꯃꯥꯟꯕꯤꯒꯁꯨ ꯂꯩꯁꯥꯕꯤ ꯐꯥꯔꯤ꯫ ꯑꯗꯨꯕꯨ ꯊꯕꯥꯅ ꯃꯆꯥ ꯑꯅꯤꯗꯤ ꯏꯃꯨꯡꯒꯤ ꯊꯕꯛ ꯌꯥꯎꯍꯜꯂꯝꯗꯦ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃꯒꯨꯝꯅ ꯅꯨꯡꯉꯥꯏꯅ ꯊꯝꯃꯝꯃꯤ, ꯑꯗꯨꯒ ꯑꯃꯨꯕꯤꯅ ꯃꯤꯅꯥꯏ ꯑꯃꯒꯨꯝ ꯁꯤꯖꯤꯟꯅꯔꯝꯃꯤ꯫ ꯅꯤꯡꯊꯤꯕꯤꯒ ꯊꯥꯖꯃꯥꯟꯕꯤꯒꯁꯨ ꯃꯃꯥ ꯊꯕꯥꯗꯒꯤ ꯍꯦꯟꯅ ꯐꯠꯂꯝꯗꯦ꯫ ꯊꯥꯖꯃꯥꯟꯕꯤ ꯃꯆꯦ ꯑꯃꯨꯕꯤꯕꯨ ꯀꯧꯔꯛꯏ꯫ "ꯑꯃꯨꯕꯤ, ꯑꯃꯨꯕꯤ ꯅꯪ ꯁꯤꯔꯕꯣꯅꯦꯍꯦ?" ꯑꯃꯨꯕꯤꯁꯨ ꯃꯅꯥꯎꯅ ꯀꯧꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯃꯅꯥꯎꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯏ꯫ "ꯑꯇꯣꯝꯕꯤ, ꯀꯩꯗꯧꯔꯦ ꯏꯆꯦꯕꯨ ꯀꯧꯔꯤꯕꯗꯤ?" "ꯃꯤꯅꯥꯏ ꯅꯪꯕꯨ ꯀꯧꯕꯗꯤ ꯀꯔꯤꯒꯤ ꯑꯣꯏꯅꯤ? ꯊꯕꯛ ꯁꯨꯅꯕꯅꯤꯗꯅ. ꯁꯤꯗ ꯑꯩꯅ ꯊꯝꯂꯤꯕ ꯐꯤ ꯃꯌꯥꯝꯁꯦ ꯁꯨꯔꯨꯆꯣ ꯆꯠꯂꯣ." ꯑꯃꯨꯕꯤ ꯊꯥꯖꯃꯥꯟꯕꯤꯅ ꯉꯥꯡꯂꯤꯕ ꯋꯥꯉꯥꯡ ꯑꯗꯨꯗ ꯃꯊ꯭ꯋꯥꯏ ꯈꯖꯤꯛꯇꯪꯗꯤ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ "ꯑꯇꯣꯝꯕꯤ, ꯅꯪ ꯀꯔꯤꯒꯤ ꯑꯗꯨꯝꯅ ꯏꯆꯦꯗ ꯍꯥꯏꯔꯤꯕꯅꯣ? ꯑꯩꯁꯦ ꯅꯪꯒꯤ ꯅꯆꯦꯅꯤ." "ꯅꯪꯕꯨ ꯑꯩꯒꯤ ꯏꯆꯦ? ꯍꯩ ꯁꯛꯊꯤꯕꯤ, ꯅꯪꯗꯤ ꯑꯩꯈꯣꯏꯒꯤ ꯏꯆꯦ ꯅꯠꯇꯤꯌꯦ. ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯁꯨꯅꯕ ꯊꯝꯕ ꯃꯤꯅꯥꯏꯅꯤ, ꯃꯤꯅꯥꯏ." ꯊꯥꯖꯃꯥꯟꯕꯤꯒꯤ ꯀꯥ ꯍꯦꯟꯕ ꯋꯥꯍꯩ ꯀꯌꯥꯗꯨ ꯇꯥꯕꯗ ꯑꯃꯨꯕꯤ ꯁꯥꯎꯅ ꯊꯥꯖꯃꯥꯟꯕꯤꯒꯤ ꯃꯈꯖꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯔꯝꯃꯤ꯫ "ꯁꯛꯊꯤꯕꯤ, ꯃꯤꯅꯥꯏ ꯅꯨꯕꯤ, ꯅꯪꯅꯁꯨ ꯑꯩꯉꯣꯟꯗ ꯈꯨꯄꯥꯛꯅ ꯊꯥꯔꯕ? ꯅꯪ ꯈꯪꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯟꯗꯨꯅ ꯑꯃꯨꯕꯤꯒꯤ ꯃꯁꯝꯗꯨ ꯐꯣꯏꯗꯠꯂꯝꯃꯤ꯫ ꯇꯥꯟ ꯆꯥꯅꯅ ꯊꯕꯥꯒ ꯅꯤꯡꯊꯤꯕꯤꯒꯁꯨ ꯆꯪꯉꯛꯏ꯫ ꯊꯕꯥ ꯃꯆꯥꯅꯨꯄꯤ ꯊꯥꯖꯃꯥꯟꯕꯤꯗ ꯌꯦꯡꯗꯨꯅ, "ꯏꯆꯥꯇꯣꯝꯕꯤ, ꯀꯩꯗꯧꯅꯔꯦ?" ꯊꯥꯖꯃꯥꯟꯕꯤ ꯃꯃꯥꯕꯨ ꯎꯕꯗ ꯀꯞꯁꯤꯟꯅꯗꯨꯅ, "ꯏꯃꯥ, ꯃꯁꯤꯒꯤ ꯁꯛꯊꯤꯕꯤ ꯌꯣꯡ ꯃꯥꯟꯕꯤꯁꯤꯅ ꯑꯩꯒꯤ ꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯔꯤꯕ. ꯇꯨ ꯌꯦꯡꯉꯣ ꯏꯃꯥ, ꯑꯩꯒꯤ ꯈꯖꯥꯏꯁꯦ ꯉꯥꯡꯁꯛ ꯉꯥꯡꯂꯤꯕꯁꯦ ꯃꯥꯅ ꯈꯨꯄꯥꯛꯅ ꯊꯥꯕꯒꯤꯅꯦ." ꯊꯕꯥ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯁꯥꯎꯅ, "ꯀꯔꯤ? ꯏꯆꯥꯗ ꯃꯥꯅ ꯈꯨꯄꯥꯛꯅ ꯊꯥꯏ ꯍꯥꯏꯕ?" ꯊꯕꯥ ꯑꯃꯨꯕꯤꯗ ꯁꯥꯎꯅ ꯌꯦꯡꯗꯨꯅ, "ꯍꯩ ꯃꯤꯅꯥꯏ ꯅꯨꯕꯤ, ꯅꯪꯅꯁꯨ ꯑꯩꯒꯤ ꯏꯆꯥꯇꯣꯝꯕꯤꯗ ꯈꯨꯄꯥꯛꯅ ꯊꯥꯕ ꯌꯥꯕ꯭ꯔꯣ?" ꯃꯆꯥ ꯑꯅꯤꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ, "ꯏꯆꯥꯁꯥ, ꯃꯁꯤꯒꯤ ꯃꯤꯅꯥꯏ ꯅꯨꯕꯤ ꯑꯁꯦ ꯎꯈꯣꯡꯗ ꯄꯨꯜꯂꯒ ꯐꯨꯁꯤ ꯂꯥꯎ." ꯑꯁꯤ ꯍꯥꯏꯔꯒ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯍꯨꯝ ꯆꯪꯗꯨꯅ ꯑꯃꯨꯕꯤꯕꯨ ꯄꯨꯟꯗꯨꯅ ꯌꯥꯝ ꯊꯤꯅ ꯐꯨꯕꯤꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯃ ꯆꯥꯛꯁꯨ ꯄꯤꯖꯔꯝꯗꯦ꯫ ꯃꯄꯥꯟꯗ
ꯍꯩꯅꯧ ꯃꯈꯣꯡꯗ ꯄꯨꯟꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯍꯨꯝꯗꯤ ꯐꯃꯨꯡꯗ ꯐꯩꯖꯨꯞ ꯂꯨꯝꯅ ꯁꯨꯞꯇꯨꯅ ꯇꯨꯝꯂꯤ, ꯑꯗꯨꯒ ꯑꯃꯨꯕꯤꯗꯤ ꯏꯪꯕꯅ ꯃꯁꯥꯗꯨ ꯊꯛ ꯊꯛ ꯅꯤꯛꯂꯤ꯫ ꯑꯃꯨꯕꯤ ꯂꯩꯈꯤꯗ꯭ꯔꯕꯤ ꯃꯃꯥ ꯇꯝꯐꯥꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯀꯞꯆꯔꯝꯃꯤ꯫ ꯏꯃꯥ, ꯅꯆꯥꯕꯨ ꯏꯗꯣꯝ ꯍꯨꯟꯗꯣꯛꯇꯨꯅ ꯊꯝꯕꯤꯔꯝꯒꯗꯕ ꯑꯣꯏꯔꯕꯗꯤ ꯀꯔꯤꯒꯤ ꯅꯆꯥꯕꯨ ꯄꯣꯛꯄꯤꯔꯝꯃꯤꯕꯅꯣ? ꯄꯥꯕꯅꯁꯨ ꯃꯆꯥ ꯑꯩꯕꯨ ꯁꯛꯊꯤ ꯍꯥꯏꯗꯨꯅ ꯅꯨꯡꯁꯤꯕꯤꯗꯦ꯫ ꯏꯃꯥ, ꯅꯆꯥꯁꯨ ꯏꯃꯥꯒꯤ ꯅꯥꯛꯇ ꯂꯥꯛꯂꯒꯦ, ꯅꯆꯥ ꯌꯥꯝ ꯋꯥꯔꯦ꯫ ꯑꯃꯨꯕꯤ ꯑꯍꯤꯡꯗꯨꯃ ꯍꯩꯅꯧ ꯃꯈꯣꯡꯗꯨꯗ ꯀꯞꯇꯨꯅ ꯂꯦꯜꯂꯝꯃꯤ꯫ ꯅꯣꯡꯁꯨ ꯉꯥꯟꯊꯣꯔꯛꯏ꯫ ꯊꯕꯥꯅ ꯊꯣꯡꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯊꯣꯔꯛꯏ꯫ ꯃꯗꯨꯒꯤ ꯃꯤꯅꯥꯏ ꯅꯨꯄꯤꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯤꯡꯂꯤꯕ ꯖꯥꯠꯂꯥ? ꯁꯤꯔꯝꯃꯕꯗꯤ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯅꯤꯗ꯫ ꯊꯕꯥ ꯍꯩꯅꯧ ꯃꯈꯣꯡ ꯑꯗꯨꯗ ꯂꯥꯛꯑꯝꯃꯤ꯫ ꯑꯃꯨꯕꯤ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕꯗꯨ ꯊꯕꯥꯅ ꯎꯔꯝꯃꯤ꯫ ꯊꯕꯥ ꯃꯈ꯭ꯋꯥꯡ ꯃꯦꯠꯇꯨꯅ, ꯁꯤꯕ ꯐꯥꯎꯗꯤ ꯁꯤꯗ꯭ꯔꯤ ꯃꯥꯜꯂꯤꯅꯦ꯫ ꯍꯩ ꯑꯃꯨꯕꯤ, ꯑꯃꯨꯕꯤ! ꯑꯃꯨꯕꯤꯁꯨ ꯃꯃꯥꯇꯣꯟꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯃꯃꯤꯠꯇꯨ ꯁꯤꯡꯉꯛꯏ꯫ ꯊꯕꯥ ꯃꯃꯤꯠꯇꯨ ꯈꯥꯅ ꯑꯃꯨꯕꯤꯗ ꯌꯦꯡꯗꯨꯅ, ꯍꯩ, ꯏꯃꯨꯡ ꯃꯥꯡꯒꯣꯟꯁꯤ ꯋꯥꯏ ꯇꯩꯊꯣꯛꯎ, ꯑꯗꯨꯒ ꯉꯁꯤꯗꯤ ꯆꯥꯛ ꯉꯟꯅ ꯊꯣꯡꯉꯨ, ꯑꯗꯨꯒꯅꯦ ꯃꯅꯤꯡꯒꯤ ꯏꯪꯈꯣꯜ ꯑꯁꯦ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯂꯩꯕꯥꯛ ꯇꯧꯕ ꯂꯣꯏꯁꯤꯟꯒꯗꯕꯅꯤ꯫ ꯏꯃꯥ, ꯏꯪꯈꯣꯜ ꯑꯁꯤꯗꯤ ꯌꯥꯝꯅ ꯆꯥꯎꯏ, ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯂꯣꯏꯅ ꯇꯧꯕꯗꯤ ꯉꯝꯂꯣꯏꯌꯦ꯫ ꯀꯔꯤꯒꯤ ꯉꯝꯗꯕ? ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ, ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯂꯣꯏꯗ꯭ꯔꯕꯗꯤ ꯅꯊꯤꯕꯨꯡ ꯆꯥꯛꯀꯅꯦ ꯑꯃꯠꯇ ꯄꯤꯖꯔꯣꯏꯗꯕꯅꯤ, ꯇꯨꯝꯕꯁꯨ ꯃꯄꯥꯟꯗ ꯇꯨꯝꯍꯟꯒꯗꯕꯅꯤ ꯈꯪꯉꯨ꯫ ꯑꯁꯨꯝꯅ ꯊꯕꯥꯁꯨ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯑꯃꯨꯕꯤ ꯏꯃꯨꯡ ꯃꯥꯡꯒꯣꯟꯗꯨ ꯋꯥꯏ ꯐꯖꯅ ꯇꯩꯊꯣꯛꯂꯒ ꯏꯔꯨꯖ ꯃꯥꯏꯊꯖꯅꯕ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯁꯤꯡ ꯑꯃꯠꯇ ꯍꯦꯛ ꯂꯩꯔꯝꯗ꯭ꯔꯦ꯫ ꯑꯃꯨꯕꯤ ꯇꯨꯔꯦꯜꯗ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯑꯝꯃꯤ꯫ ꯑꯃꯨꯕꯤꯁꯨ ꯑꯁꯨꯝ ꯂꯥꯛꯄꯅ ꯇꯨꯔꯦꯜ ꯌꯧꯔꯛꯑꯝꯃꯤ꯫ ꯃꯧ ꯈꯔꯁꯨ ꯏꯁꯤꯡ ꯁꯣꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯃꯨꯕꯤ ꯂꯥꯛꯄ ꯎꯕꯗ ꯃꯧ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯉꯁꯤꯗꯤ ꯗꯥꯎꯒ ꯑꯃꯠꯇ ꯌꯥꯔꯔꯣꯏ, ꯌꯥꯍꯧꯔꯛꯄꯗꯅꯦ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯎꯔꯕꯅꯤꯅ꯫ ꯃꯧ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯇꯩ ꯃꯧꯁꯤꯡ ꯑꯗꯨꯁꯨ ꯑꯃꯨꯕꯤ ꯑꯗꯨꯗ ꯄꯨꯂꯞ ꯌꯦꯡꯉꯛꯏ꯫ ꯃꯧ ꯑꯗꯨꯅ ꯍꯥꯏꯔꯤꯕꯗꯨ ꯑꯃꯨꯕꯤꯁꯨ ꯇꯥꯔꯝꯃꯤ꯫ ꯃꯁꯛꯁꯦ ꯃꯤꯅ ꯎꯕꯗ ꯀꯤꯔꯦ ꯈꯪꯂꯗꯤ ꯀꯩꯗꯧꯕꯒꯤ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏꯅꯣ ꯍꯥꯏꯕꯅꯤꯗ꯫ ꯑꯩꯈꯣꯏ ꯐꯥꯎꯕ ꯑꯁꯨꯛ ꯌꯥꯝꯅ ꯀꯤꯔꯁꯤꯅꯗꯤ ꯑꯉꯥꯡꯁꯤꯡꯗꯤ ꯀꯔꯤ ꯑꯣꯏꯔꯝꯒꯅꯤ? ꯏꯆꯦ ꯊꯕꯥꯗ ꯅꯨꯄꯤꯁꯦ ꯃꯄꯥꯟ ꯊꯣꯛꯍꯜꯂꯛꯇꯅꯕ ꯍꯥꯏꯔꯨꯔꯁꯦ꯫ ꯌꯥꯏ, ꯍꯥꯏꯔꯨꯁꯤ꯫ ꯑꯁꯨꯝꯅ ꯃꯧꯁꯤꯡꯗꯨ ꯉꯥꯡꯅꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯃꯨꯕꯤ ꯃꯧꯁꯤꯡ ꯑꯗꯨꯅ ꯉꯥꯡꯅꯔꯤꯕꯗꯨ ꯇꯥꯕꯗ ꯀꯞꯆꯔꯝꯃꯤ꯫ ꯑꯃꯨꯕꯤꯁꯨ ꯇꯨꯔꯦꯜ ꯑꯗꯨꯗꯒꯤ ꯏꯁꯤꯡ ꯁꯣꯛꯇꯨꯅ ꯃꯌꯨꯝꯗ ꯀꯥꯔꯛꯑꯝꯃꯤ꯫ ꯊꯕꯥ ꯃꯈ꯭ꯋꯥꯡ ꯃꯦꯠꯇꯨꯅ ꯀꯣꯟꯊꯣꯡꯗꯨꯗ ꯑꯃꯨꯕꯤ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯩ, ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯥꯛ ꯊꯣꯡꯗ꯭ꯔꯤꯕꯁꯤ ꯅꯈꯣꯏꯒꯤ ꯅꯃꯥ ꯑꯁꯤꯕꯤꯗꯨꯅ ꯂꯥꯛꯂꯒ ꯊꯣꯡꯅꯤ ꯍꯥꯏꯕ꯭ꯔꯣ? ꯏꯃꯥ, ꯑꯩ ꯆꯥꯛ ꯊꯣꯡꯂꯨꯔꯒꯦ꯫ ꯑꯃꯨꯕꯤꯁꯨ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯊꯕꯥ ꯑꯃꯨꯕꯤꯅ ꯆꯪꯈꯤꯕꯗꯨ ꯌꯦꯡꯗꯨꯅ, ꯃꯁꯤꯗ ꯁꯤꯈ꯭ꯔꯕꯗꯤꯅꯦ ꯑꯩꯁꯦ ꯋꯥꯏ ꯑꯃ ꯁꯪꯅꯗꯕꯅꯤ꯫ ꯇꯟꯖꯥꯗꯨꯗ ꯇꯣꯝꯆꯧꯁꯨ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯄꯣꯠꯌꯣꯝ ꯑꯆꯧꯕ ꯑꯃ ꯄꯨꯗꯨꯅ ꯆꯪꯉꯛꯏ꯫ ꯊꯕꯥ ꯃꯄꯨꯔꯣꯏꯕ ꯎꯕꯗ ꯍꯔꯥꯎꯅ, ꯃꯣꯏ ꯄꯥꯕ ꯍꯟꯕꯤꯔꯛꯂꯦꯗꯅ꯫ ꯇꯣꯝꯆꯧ ꯃꯃꯣꯟ ꯅꯣꯛꯇꯨꯅ, ꯏꯆꯥ ꯑꯅꯤꯒꯤ ꯃꯁꯛ ꯎꯗ ꯀꯨꯏꯔꯦ ꯍꯥꯏꯗꯅ ꯂꯥꯛꯂꯕꯅꯤ, ꯑꯗꯣ ꯃꯃꯥ, ꯏꯆꯥ ꯑꯅꯤꯗꯤ? ꯏꯆꯥ ꯑꯅꯤꯗꯤ ꯇꯨꯝꯂꯤꯌꯦ, ꯌꯥꯅꯤ, ꯑꯩ ꯍꯧꯗꯣꯛꯔꯛꯀꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯊꯕꯥꯗꯨ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯅꯤꯡꯊꯤꯕꯤꯒ ꯊꯥꯖꯃꯥꯟꯕꯤꯒꯕꯨ ꯍꯧꯗꯣꯛꯂꯝꯃꯤ꯫ ꯃꯆꯤꯜ ꯃꯅꯥꯎ ꯑꯅꯤꯗꯨꯁꯨ ꯃꯄꯥ ꯂꯥꯛꯑꯦ ꯇꯥꯕꯗ ꯍꯔꯥꯎꯅ ꯍꯧꯒꯠꯂꯛꯏ꯫ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯊꯥꯖꯃꯥꯟꯕꯤ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯗꯨꯅ, ꯕꯥꯕꯥ, ꯑꯩꯒꯤ ꯀꯩ ꯂꯩꯔꯛꯀꯦ? ꯏꯆꯥꯅ ꯂꯩꯔꯛꯑꯣ ꯍꯥꯏꯕꯁꯤꯡꯗꯣ ꯄꯥꯕꯅ ꯂꯣꯏꯅ ꯂꯩꯔꯛꯑꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯣꯠꯌꯣꯝ ꯑꯗꯨꯕꯨ ꯍꯥꯡꯗꯣꯛꯇꯨꯅ ꯃꯆꯥꯅꯨꯄꯤ ꯊꯥꯖꯃꯥꯟꯕꯤꯒꯤꯅꯤ ꯍꯥꯏꯅ ꯂꯩꯔꯛꯄꯁꯤꯡꯗꯨ ꯃꯆꯥꯅꯨꯄꯤ ꯊꯥꯖꯃꯥꯟꯕꯤꯗ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯤꯡꯊꯤꯕꯤꯒꯤꯅꯤ ꯍꯥꯏꯗꯨꯅ ꯐꯤꯔꯣꯜ ꯐꯖꯕ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯨ ꯅꯤꯡꯊꯤꯕꯤꯗ ꯄꯤꯔꯝꯃꯤ꯫ ꯅꯤꯡꯊꯤꯕꯤ ꯍꯔꯥꯎꯅ, ꯕꯥꯕꯥ, ꯁꯤꯗꯤ ꯌꯥꯝ ꯐꯖꯩꯌꯦ꯫ ꯇꯣꯝꯆꯧ ꯃꯃꯣꯟ ꯅꯣꯛꯇꯨꯅ, ꯏꯆꯥꯅꯕꯨ ꯄꯥꯝꯕꯨ ꯄꯥꯝꯂꯕꯣ? ꯄꯥꯝꯃꯦ ꯄꯥꯕ꯫ ꯊꯕꯥ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯗꯨꯅ, ꯃꯣꯏ ꯄꯥꯕ,
ꯑꯩꯒꯤꯗꯤ ꯀꯔꯤꯁꯨ ꯂꯩꯔꯛꯇ꯭ꯔꯕꯣ? ꯅꯆꯥ ꯑꯅꯤꯗꯪꯒꯤ ꯂꯩꯔꯛꯄ꯭ꯔꯣ? ꯅꯪꯒꯤꯁꯨ ꯂꯩꯔꯛꯏꯗ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤꯅꯤ ꯍꯥꯏꯅ ꯂꯩꯔꯛꯄꯗꯨ ꯃꯥꯒꯤ ꯅꯨꯄꯤꯗ ꯄꯤꯔꯝꯃꯤ꯫ ꯁꯦ ꯌꯦꯡꯉꯨ, ꯄꯥꯝꯕ꯭ꯔꯥ ꯍꯥꯏꯕꯗꯨ꯫ ꯊꯥꯕ ꯍꯔꯥꯎꯅ ꯄꯣꯠꯇꯨ ꯂꯧꯏ꯫ ꯃꯣꯏ ꯄꯥꯕ, ꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ, ꯌꯥꯝ ꯇꯥꯡꯂꯝꯒꯅꯤꯕꯨ꯫ ꯃꯄꯥꯟꯗ ꯂꯥꯡꯅꯕꯗꯨ ꯇꯥꯔꯗꯨꯅ ꯑꯃꯨꯕꯤꯁꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯑꯃꯨꯕꯤ ꯃꯄꯥꯕꯨ ꯎꯕꯗ ꯍꯔꯥꯎꯅ "ꯄꯥꯕ." ꯇꯣꯝꯆꯧ ꯑꯃꯨꯕꯤꯕꯨ ꯎꯕꯗ ꯅꯣꯛꯂꯝꯕ ꯃꯤꯅꯣꯛ ꯈꯪꯍꯟ ꯍꯟꯖꯤꯟꯈꯤꯔꯝꯃꯤ꯫ ꯍꯩꯅꯗꯅ ꯍꯥꯏꯔꯛꯏ, "ꯀꯩꯗꯧꯔꯦ? ꯄꯥꯕ, ꯑꯩꯒꯤ ꯀꯩ ꯂꯩꯔꯛꯀꯦ?" "ꯅꯪꯒꯤꯕꯨ ꯀꯩ ꯂꯩꯗꯣꯏꯅꯣ? ꯐꯖꯕ ꯐꯤꯔꯣꯜ ꯁꯦꯠ ꯆꯥꯔꯕꯁꯨ ꯐꯁꯨ ꯐꯖꯔꯣꯏꯗꯕ ꯁꯛ ꯑꯗꯨꯗ." ꯑꯃꯨꯕꯤ ꯃꯄꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯊꯥꯕ ꯁꯥꯎꯅ ꯑꯃꯨꯕꯤꯗ ꯌꯦꯡꯗꯨꯅ, "ꯅꯪ ꯀꯩꯗꯧꯕ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯤꯕꯅꯣ? ꯅꯪꯉꯣꯟꯗ ꯑꯩꯅ ꯆꯥꯛꯇꯨ ꯊꯨꯅ ꯂꯣꯏꯁꯤꯟꯅꯕ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ?" "ꯏꯃꯥ, ꯆꯥꯛꯇꯤ ꯂꯣꯏꯔꯦ." "ꯂꯣꯏꯔꯗꯤ ꯊꯤꯔꯨꯔꯣꯗꯅ, ꯅꯄꯥꯒꯤ ꯆꯥꯛ ꯄꯨꯈꯝ ꯑꯃꯅꯦ ꯐꯖꯅ ꯁꯦꯝꯂꯝꯃꯨ." ꯑꯃꯨꯕꯤ ꯅꯨꯡꯉꯥꯏꯇꯅ, "ꯍꯣꯏ ꯏꯃꯥ." ꯑꯁꯨꯝꯅ ꯑꯃꯨꯕꯤꯁꯨ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯃꯈꯣꯏ ꯃꯔꯤꯗꯨꯗꯤ ꯍꯔꯥꯎꯔꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯂꯩꯀꯥꯏꯒꯤ ꯃꯧ ꯈꯔ ꯍꯧꯅꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯊꯥꯕ ꯃꯧꯁꯤꯡꯗꯨ ꯎꯕꯗ, "ꯍꯩꯃꯥ, ꯀꯩ ꯂꯩꯔꯦ ꯅꯣꯏ ꯃꯌꯥꯝ ꯍꯧꯅꯗꯅ ꯂꯥꯛꯂꯕꯗꯤ?" "ꯏꯆꯦ ꯊꯥꯕ, ꯑꯩꯈꯣꯏꯅ ꯂꯥꯛꯆꯔꯤꯕꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦ. ꯑꯃꯨꯕꯤꯗꯣ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯍꯟꯕꯤꯔꯛꯀꯅꯨ. ꯑꯉꯥꯡ ꯃꯈꯩ ꯃꯥꯕꯨ ꯎꯕꯗ ꯀꯤꯕꯅ ꯌꯥꯗ꯭ꯔꯦ." ꯃꯧ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯑꯉꯥꯡꯗꯤ ꯂꯥꯏꯔꯗꯅ ꯑꯃꯨꯕꯤꯒꯤ ꯃꯁꯛꯁꯦ ꯑꯩꯈꯣꯏ ꯐꯥꯎꯕ ꯍꯦꯛ ꯀꯤ." ꯊꯥꯕ ꯃꯧꯁꯤꯡ ꯑꯗꯨꯗ ꯌꯦꯡꯗꯨꯅ, "ꯍꯣꯏ, ꯅꯣꯏ ꯁꯥꯎꯔꯅꯨ. ꯏꯆꯦ ꯍꯌꯦꯡꯗꯒꯤ ꯑꯃꯨꯕꯤꯕꯨꯅꯦ ꯃꯄꯥꯟ ꯊꯣꯛꯇꯅꯕ ꯍꯥꯏꯔꯒꯦ." "ꯍꯣꯏ ꯏꯆꯦ, ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯅꯕ ꯇꯧꯔꯒꯦ." ꯊꯥꯕ ꯃꯄꯨꯔꯣꯏꯕꯗ ꯑꯣꯟꯁꯤꯟꯗꯨꯅ, "ꯃꯣꯏ ꯄꯥꯕ, ꯑꯃꯨꯕꯤꯁꯦ ꯌꯨꯝꯁꯤꯗ ꯍꯦꯛ ꯂꯩꯔꯤ ꯃꯈꯩ ꯃꯤꯅ ꯑꯩꯈꯣꯏꯕꯨ ꯐꯖꯅ ꯑꯃꯠꯇ ꯍꯥꯏꯅꯔꯔꯣꯏ. ꯏꯆꯥ ꯑꯅꯤꯁꯤꯁꯨ ꯃꯥ ꯂꯩꯔꯤ ꯃꯈꯩ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯕ ꯈꯪꯂꯔꯣꯏ. ꯑꯗꯨꯅ ꯑꯃꯨꯕꯤꯁꯦ ꯍꯥꯠꯇꯣꯛꯈ꯭ꯔꯁꯤ." ꯇꯣꯝꯆꯧ ꯃꯆꯥꯅꯨꯄꯤ ꯑꯃꯨꯕꯤꯕꯨ ꯃꯥꯅ ꯅꯨꯡꯁꯤꯗ꯭ꯔꯕꯁꯨ ꯃꯆꯥ ꯀꯧꯕꯅꯤꯅ ꯍꯥꯠꯄꯃꯛꯇꯤ ꯍꯥꯠꯅꯤꯡꯂꯝꯗꯦ꯫ ꯇꯣꯝꯆꯧ ꯊꯥꯕꯥꯗ ꯌꯦꯡꯗꯨꯅ, "ꯃꯃꯥ, ꯍꯥꯠꯄꯒꯤ ꯃꯍꯨꯠ ꯑꯩꯈꯣꯏꯒꯤ ꯈꯨꯟ ꯑꯁꯤ ꯂꯥꯟꯊꯣꯛꯂꯒ ꯂꯩꯕ ꯎꯃꯪ ꯑꯗꯨꯗ ꯑꯩꯅ ꯃꯥꯕꯨ ꯄꯨꯗꯨꯅ ꯆꯠꯂꯒ ꯃꯣꯏꯊꯦꯝ ꯇꯧꯗꯨꯅ ꯊꯅꯝꯂꯒꯦ. ꯑꯃꯨꯛ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯂꯕꯗꯤ ꯀꯃꯥꯏ ꯇꯧꯕ?" "ꯂꯥꯛꯑꯣꯏ. ꯎꯃꯪ ꯑꯗꯨ ꯑꯀꯤꯕꯒꯤ ꯃꯁꯛꯅꯤ. ꯎꯃꯪꯗꯨꯗ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯀꯌꯥꯒꯤ ꯂꯩꯐꯝꯅꯤ ꯍꯥꯏ. ꯎꯃꯪ ꯑꯗꯨꯗ ꯆꯪꯈꯤꯕ ꯃꯤꯑꯣꯏꯕ ꯑꯃꯠꯇ ꯉꯁꯤ ꯐꯥꯎꯕ ꯍꯤꯡꯅ ꯑꯃꯠꯇ ꯎꯃꯪꯗꯨꯗꯒꯤ ꯊꯣꯛꯂꯛꯇ꯭ꯔꯤ ꯍꯥꯏꯅ ꯍꯥꯏ." "ꯐꯔꯦ ꯑꯗꯨꯗꯤ ꯍꯌꯦꯡꯃꯛ ꯆꯠꯇꯨꯅ ꯃꯣꯏ ꯄꯥꯕꯅ ꯑꯃꯨꯕꯤꯕꯨ ꯎꯃꯪ ꯑꯗꯨꯗ ꯍꯨꯟꯗꯣꯛꯄꯤꯔꯝꯃꯨ." ꯑꯁꯨꯝꯅ ꯇꯣꯝꯆꯧꯒ ꯊꯥꯕꯥꯒꯁꯨ ꯋꯥ ꯀꯌꯥ ꯈꯟꯅꯔꯤ꯫ ꯅꯨꯃꯤꯠꯇꯨꯃ ꯍꯧꯈ꯭ꯔꯦ꯫ ꯇꯣꯝꯆꯧ ꯃꯆꯥꯅꯨꯄꯤ ꯑꯃꯨꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯇꯨꯅ, "ꯑꯃꯨꯕꯤ, ꯉꯁꯤꯗꯤ ꯄꯥꯕꯒ ꯎꯃꯪꯗ ꯆꯠꯇꯨꯅ ꯎ ꯌꯥꯜꯂꯨꯁꯤ." ꯑꯃꯨꯕꯤ ꯃꯄꯥꯅ ꯍꯥꯏꯔꯤꯕꯗꯨ ꯃꯥꯁꯨ ꯌꯥꯔꯝꯃꯤ꯫ "ꯍꯣꯏ ꯄꯥꯕ." ꯑꯁꯨꯝꯅ ꯃꯄꯥ ꯃꯆꯥꯒꯤ ꯆꯥꯛꯌꯣꯝ ꯄꯨꯗꯨꯅ ꯎꯃꯪ ꯇꯝꯅ ꯂꯥꯛꯑꯝꯃꯤ꯫ ꯎꯃꯪꯗꯨ ꯌꯥꯝꯅ ꯁꯨꯛꯏ, ꯍꯦꯛ ꯌꯦꯡꯕꯗ ꯑꯀꯤꯕꯒꯤ ꯃꯁꯛꯅꯤ꯫ ꯎꯃꯪ ꯑꯗꯨꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯔꯝꯃꯤ꯫ ꯃꯄꯥ ꯃꯆꯥꯗꯨ ꯎꯃꯪ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯐꯅ ꯌꯥꯝꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯑꯃꯨꯕꯤꯗꯤ ꯋꯥꯔꯤ꯫ ꯑꯃꯨꯕꯤ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯟꯗꯨꯅ, "ꯄꯥꯕ, ꯑꯩ ꯏꯁꯤꯡ ꯌꯥꯝꯅ ꯈꯧꯔꯥꯡꯉꯤ." ꯇꯣꯝꯆꯧ ꯃꯇꯥꯡ ꯃꯇꯝ ꯆꯞ ꯆꯥꯔꯦ ꯈꯜꯂꯗꯨꯅ, "ꯑꯗꯨꯗꯤ ꯅꯪ ꯁꯤꯗ ꯄꯣꯊꯥꯔꯝꯃꯨ. ꯄꯥꯕ ꯏꯆꯥꯅ ꯊꯛꯅꯕ ꯏꯁꯤꯡ ꯊꯤꯔꯨꯒꯦ." "ꯄꯥꯕ, ꯑꯩꯁꯨ ꯂꯥꯛꯀꯦ. ꯀꯤꯌꯦ." "ꯀꯔꯤꯒꯤ ꯀꯤꯗꯣꯏꯅꯣ? ꯀꯨꯏꯔꯣꯏ. ꯄꯥꯕ ꯊꯨꯅ ꯂꯥꯛꯀꯦ. ꯁꯤꯗ ꯄꯣꯊꯥꯔꯝꯃꯨ. ꯏꯆꯥ ꯋꯥꯔꯝꯂꯒꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯆꯧ ꯑꯃꯨꯕꯤ ꯍꯨꯟꯗꯣꯛꯂꯝꯗꯨꯅ ꯆꯠꯈꯤ꯫ ꯑꯃꯨꯕꯤ ꯎꯄꯥꯟꯕꯤ ꯑꯃꯒꯤ ꯃꯈꯣꯡꯗ ꯐꯝꯗꯨꯅ ꯃꯄꯥ ꯂꯥꯛꯄ ꯉꯥꯏꯔꯤ꯫ ꯐꯅ ꯀꯨꯏꯅ ꯉꯥꯏꯔꯕꯁꯨ ꯃꯄꯥ ꯍꯜꯂꯛꯇ꯭ꯔꯕꯗꯨꯗ ꯑꯃꯨꯕꯤꯗꯨ ꯄꯥꯈꯠꯂꯝꯃꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯄꯥꯕꯅ ꯂꯥꯛꯇ꯭ꯔꯤꯕꯁꯤꯅꯗꯤ ꯎꯃꯪ ꯑꯁꯤꯗ ꯂꯩꯕ ꯁꯥ ꯀꯩꯅ ꯑꯩꯒꯤ ꯄꯥꯕꯕꯨ ꯆꯥꯈ꯭ꯔꯕ꯭ꯔꯥ? "ꯍꯦ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨ, ꯑꯩꯒꯤ ꯄꯥꯕꯒꯤ ꯄꯨꯟꯁꯤꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ." ꯑꯁꯨꯝꯅ ꯅꯨꯃꯤꯠꯁꯨ ꯇꯥꯁꯤꯜꯂꯛꯂꯤ꯫ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯂꯐꯥꯎ
ꯃꯄꯥ ꯂꯥꯛꯇ꯭ꯔꯕ ꯑꯗꯨꯗ ꯑꯃꯨꯕꯤ ꯀꯞꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯄꯒ ꯁꯥ ꯀꯩꯅ ꯈꯣꯡꯕꯒꯤ ꯈꯣꯟꯖꯦꯜꯁꯨ ꯇꯥꯔꯝꯃꯤ꯫ ꯑꯃꯨꯕꯤ ꯃꯁꯥꯗꯨ ꯀꯤꯕꯅ ꯌꯥꯗ꯭ꯔꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯆꯥꯎꯔꯕ ꯀꯩ ꯑꯃ ꯑꯃꯨꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯑꯃꯨꯕꯤ ꯀꯤꯔꯗꯨꯅ ꯃꯁꯥꯗꯨ ꯇꯥꯁꯤꯟꯗꯨꯅ ꯀꯞꯂꯤ꯫ ꯀꯩ ꯑꯗꯨꯅ ꯑꯃꯨꯕꯤꯗ ꯌꯦꯡꯗꯨꯅ, "ꯀꯤꯒꯅꯨ ꯅꯨꯄꯤ ꯃꯆꯥ, ꯑꯩ ꯅꯪꯉꯣꯟꯗ ꯀꯔꯤꯁꯨ ꯇꯧꯔꯣꯏ." ꯑꯃꯨꯕꯤ ꯀꯩꯖꯥꯎ ꯑꯗꯨꯅ ꯋꯥ ꯉꯥꯡꯉꯛꯄ ꯑꯗꯨꯗ ꯌꯥꯝꯅ ꯉꯛꯂꯝꯃꯤ, ꯀꯤꯁꯨ ꯌꯥꯝꯅ ꯀꯤꯔꯝꯃꯤ꯫ "ꯋꯥ ꯉꯥꯡꯕ ꯉꯝꯂꯤꯕ ꯅꯍꯥꯛꯄꯨ ꯀꯔꯝꯕ ꯀꯩꯅꯣ? ꯅꯠꯇ꯭ꯔꯒ ꯀꯔꯝꯕ ꯏꯁꯣꯔꯒꯤ ꯁꯥꯌꯣꯜ ꯇꯧꯕ ꯀꯩꯅꯣ?" "ꯑꯩꯁꯦ ꯂꯥꯏꯑꯣꯏꯔꯕ ꯀꯩꯖꯥꯎꯅꯤ, ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯅꯨꯄꯤ ꯃꯆꯥ, ꯑꯩꯒꯤ ꯅꯥꯡꯒꯜꯗ ꯇꯣꯡꯉꯛꯎ." ꯑꯃꯨꯕꯤꯁꯨ ꯀꯩꯖꯥꯎ ꯑꯗꯨꯗ ꯇꯣꯡꯂꯝꯃꯤ꯫ ꯀꯩꯖꯥꯎ ꯑꯗꯨꯁꯨ ꯆꯠꯄ ꯍꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯨꯝ ꯂꯥꯛꯄꯅ ꯁꯨꯔꯨꯡ ꯑꯃꯒꯤ ꯃꯅꯨꯡꯗ ꯆꯪꯉꯛꯂꯝꯃꯤ꯫ ꯁꯨꯔꯨꯡꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯝꯃꯤ꯫ ꯁꯨꯔꯨꯡ ꯂꯥꯟꯊꯣꯛꯄꯒ ꯍꯩ ꯂꯩꯇꯅ ꯊꯜꯂꯕ ꯂꯩꯕꯥꯛ ꯑꯃꯗ ꯂꯥꯛꯑꯝꯃꯤ꯫ ꯂꯩꯕꯥꯛ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯔꯝꯃꯤ꯫ ꯀꯩꯖꯥꯎ ꯑꯗꯨꯅ ꯑꯃꯨꯕꯤꯗ ꯀꯨꯝꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯑꯃꯨꯕꯤꯁꯨ ꯀꯩ ꯑꯗꯨꯗꯒꯤ ꯀꯨꯝꯃꯛꯏ꯫ ꯀꯩꯖꯥꯎ ꯑꯗꯨ ꯑꯃꯨꯕꯤꯗ ꯌꯦꯡꯂꯗꯨꯅ, "ꯅꯨꯄꯤ ꯃꯆꯥ, ꯃꯥꯡꯗ ꯎꯔꯤꯕ ꯂꯝꯕꯤ ꯑꯁꯤꯗ ꯆꯨꯝꯅ ꯆꯠꯂꯨ, ꯑꯗꯨꯒ ꯅꯪꯒꯤ ꯑꯋꯥꯕ ꯄꯨꯝꯕ ꯀꯣꯛꯀꯅꯤ." ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯀꯩꯖꯥꯎ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯥꯡꯈꯤ꯫ ꯑꯃꯨꯕꯤꯁꯨ ꯀꯩꯖꯥꯎ ꯑꯗꯨꯅ ꯍꯥꯏꯔꯝꯕ ꯂꯝꯕꯤ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯃꯨꯕꯤꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯁꯖꯤ ꯑꯃ ꯁꯣꯛꯇꯨꯅ ꯂꯩꯔꯤꯕꯗꯨ ꯑꯃꯨꯕꯤꯅ ꯎꯔꯝꯃꯤ꯫ ꯑꯃꯨꯕꯤ ꯁꯖꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯁꯖꯤ ꯑꯗꯨꯒꯤ ꯑꯁꯣꯛꯄꯗꯨ ꯌꯦꯡꯂꯝꯃꯤ꯫ ꯑꯃꯨꯕꯤꯅ ꯑꯀꯣꯏꯕ ꯑꯗꯨꯗ ꯍꯤꯗꯥꯛ ꯊꯤꯗꯨꯅ ꯁꯖꯤ ꯑꯗꯨꯒꯤ ꯑꯁꯣꯛꯄ ꯑꯗꯨꯗ ꯍꯤꯗꯥꯛꯇꯨ ꯍꯥꯞꯄꯤꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯁꯖꯤ ꯑꯗꯨ ꯂꯥꯏꯔꯦꯝꯕꯤ ꯑꯃ ꯑꯣꯟꯊꯣꯔꯛꯑꯝꯃꯤ꯫ ꯑꯃꯨꯕꯤꯗꯤ ꯉꯛꯄꯅ ꯂꯣꯏꯔꯦ꯫ ꯂꯥꯏꯔꯦꯝꯕꯤꯗꯨ ꯃꯣꯃꯣ ꯅꯣꯛꯇꯨꯅ, "ꯑꯃꯨꯕꯤ, ꯑꯩꯅ ꯑꯁꯣꯛꯄ ꯁꯖꯤ ꯑꯃꯒꯤ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯅꯍꯥꯛꯀꯤ ꯆꯥꯡꯌꯦꯡ ꯇꯧꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯆꯥꯡꯌꯦꯡ ꯑꯁꯤ ꯃꯥꯏ ꯄꯥꯛꯂꯕꯅꯤꯅ ꯅꯪꯅ ꯑꯩꯉꯣꯟꯗꯒꯤ ꯅꯤꯅꯤꯡꯕ ꯕꯣꯔ 3 ꯅꯤꯌꯨ, ꯑꯩꯅ ꯁꯣꯏꯗꯅ ꯄꯤꯒꯅꯤ." "ꯏꯃꯥ ꯂꯥꯏꯔꯦꯝꯕꯤ, ꯅꯆꯥꯅ ꯏꯃꯥꯗꯒꯤ ꯑꯄꯥꯝꯕ ꯑꯃꯠꯇ ꯂꯩꯖꯗꯦ꯫ ꯑꯗꯨꯕꯨ ꯏꯃꯥ ꯂꯥꯏꯔꯦꯝꯕꯤ, ꯑꯩꯗꯤ ꯁꯛ ꯊꯤꯕꯅꯤꯅ ꯀꯅꯥꯃꯠꯇꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗꯦ꯫ ꯑꯩꯕꯨ ꯍꯦꯛ ꯄꯣꯛꯂꯤꯕ ꯄꯥꯕꯅ ꯐꯥꯎꯕ ꯃꯆꯥ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗꯦ." ꯂꯥꯏꯔꯦꯝꯕꯤ ꯑꯗꯨ ꯑꯃꯨꯕꯤꯒꯤ ꯋꯥꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯏ꯫ "ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯑꯋꯥꯕꯒꯤ ꯃꯇꯝ ꯂꯣꯏꯔꯦ꯫ ꯅꯪꯒꯤ ꯃꯥꯡꯗ ꯎꯔꯤꯕ ꯊꯝꯕꯥꯜ ꯍꯧꯕ ꯄꯥꯠ ꯑꯁꯤꯗ ꯀꯨꯝꯗꯨꯅ ꯅꯃꯤꯠ ꯎꯏꯁꯤꯟꯗꯨꯅ 3 ꯂꯨꯞꯄꯨ." ꯑꯃꯨꯕꯤꯁꯨ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯍꯥꯏꯕ ꯄꯥꯠ ꯑꯗꯨꯗ ꯀꯨꯝꯗꯨꯅ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ 3 ꯂꯨꯞꯂꯝꯃꯤ꯫ ꯑꯃꯨꯕꯤꯅ ꯄꯥꯠ ꯑꯗꯨꯗ 3 ꯂꯨꯞꯄ ꯂꯣꯏꯔꯒ ꯃꯤꯠ ꯄꯥꯡꯊꯣꯔꯛꯄꯗ ꯏꯁꯤꯡꯗ ꯇꯥꯔꯤꯕ ꯃꯥꯒꯤ ꯃꯃꯤ ꯑꯗꯨ ꯎꯕꯗ ꯑꯃꯨꯕꯤ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯑꯃꯨꯕꯤ ꯄꯥꯠ ꯑꯗꯨꯗꯒꯤ ꯀꯥꯔꯛꯇꯨꯅ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯃꯥꯒꯤ ꯃꯤꯇ꯭ꯔꯪ ꯂꯥꯏꯋꯥ ꯁꯤꯖꯤꯟꯅꯗꯨꯅ ꯈꯨꯗꯣꯞ ꯑꯃ ꯊꯣꯛꯍꯜꯂꯝꯃꯤ꯫ "ꯑꯃꯨꯕꯤ, ꯈꯨꯗꯣꯞ ꯑꯁꯦ ꯏꯃꯥꯅ ꯅꯪꯒꯤꯗꯃꯛꯇ ꯄꯤꯕꯅꯤ꯫ ꯈꯨꯗꯣꯞ ꯑꯁꯦ ꯏꯆꯝ ꯆꯝꯕ ꯈꯨꯗꯣꯞ ꯅꯠꯇꯦ꯫ ꯈꯨꯗꯣꯞ ꯑꯁꯦ ꯊꯣꯛꯎꯗ ꯊꯣꯛꯎ ꯌꯥꯕ ꯈꯨꯗꯣꯞ ꯌꯥꯏꯑꯣꯏꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯂꯩꯕꯥꯛꯇ ꯍꯟꯈ꯭ꯔꯣ꯫ ꯅꯨꯃꯤꯠ ꯇꯥꯔꯕꯗꯤ ꯅꯪ ꯄꯨꯟꯁꯤ ꯆꯨꯞꯄ ꯌꯨꯝꯗ ꯍꯟꯕ ꯌꯥꯔꯔꯣꯏ." ꯑꯃꯨꯕꯤꯅ ꯉꯁꯥꯏ ꯇꯣꯡꯗꯨꯅ ꯂꯥꯛꯄ ꯀꯩ ꯑꯗꯨꯕꯨ ꯀꯧꯗꯨꯅ ꯑꯃꯨꯕꯤꯕꯨ ꯊꯤꯟꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯑꯃꯨꯕꯤꯁꯨ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯕꯨ ꯈꯣꯏꯔꯝꯖꯗꯨꯅ ꯀꯩꯖꯥꯎ ꯑꯗꯨꯒ ꯂꯣꯏꯅꯅ ꯆꯠꯈ꯭ꯔꯤ꯫ ꯀꯩꯖꯥꯎ ꯑꯗꯨꯅ ꯑꯃꯨꯕꯤꯕꯨ ꯎꯃꯪ ꯑꯗꯨ ꯂꯥꯟꯊꯣꯛꯇꯨꯅ ꯊꯝꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯀꯩ ꯑꯗꯨꯁꯨ ꯃꯥꯡꯈꯤ꯫ ꯑꯃꯨꯕꯤ ꯎꯃꯪ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯈꯨꯟ ꯑꯃꯗ ꯂꯥꯛꯑꯝꯃꯤ꯫ ꯃꯤꯁꯤꯡꯗꯨ ꯑꯃꯨꯕꯤꯒꯤ ꯐꯖꯕ ꯃꯁꯛꯇꯨ ꯎꯕꯗ ꯑꯃꯨꯕꯤꯗ ꯂꯣꯏꯅ ꯌꯦꯡꯅꯔꯛꯏ꯫ ꯑꯃꯨꯕꯤꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯍꯅꯨꯕꯤ ꯑꯃ ꯐꯧ ꯁꯨꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ꯫ ꯑꯃꯨꯕꯤꯅ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯇꯨꯅ, "ꯏꯕꯣꯛ, ꯑꯗꯨꯛ ꯑꯍꯟ ꯑꯣꯏꯔꯕ ꯏꯕꯣꯛꯅ ꯐꯧ ꯁꯨꯔꯤꯕꯁꯦ ꯀꯩꯒꯤꯅꯣ?" ꯍꯅꯨꯕꯤ ꯑꯗꯨ ꯑꯃꯨꯕꯤꯗ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ, "ꯏꯕꯣꯛꯀꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯌꯨꯝ ꯑꯁꯤꯗ ꯏꯕꯣꯛ ꯏꯊꯟꯇ ꯂꯩꯕꯅꯤ꯫ ꯏꯁꯨꯗꯤ ꯀꯔꯝꯕ ꯈꯨꯟꯗꯒꯤꯅꯣ? ꯑꯩꯈꯣꯏ ꯈꯨꯟ ꯑꯁꯤꯗꯒꯤꯗꯤ ꯃꯥꯟꯗꯦ꯫ ꯏꯕꯣꯛ,
ꯑꯩ ꯎꯃꯪ ꯑꯁꯤꯒꯤ ꯑꯋꯥꯡꯗ ꯇꯥꯕ ꯈꯨꯟ ꯑꯗꯨꯗꯒꯤꯅꯤ꯫ ꯑꯗꯨꯗꯤ ꯃꯐꯝ ꯑꯁꯤꯗ ꯀꯔꯤꯒꯤꯗꯃꯛꯇ ꯂꯥꯛꯂꯤꯕ? ꯏꯕꯣꯛꯇ ꯍꯥꯏꯌꯨ꯫ ꯑꯃꯨꯕꯤꯅ ꯃꯥꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯍꯅꯨꯕꯤ ꯑꯗꯨꯗ ꯂꯤꯔꯝꯃꯤ꯫ ꯍꯅꯨꯕꯤ ꯑꯗꯨꯁꯨ ꯑꯃꯨꯕꯤꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯑꯣꯟꯊꯣꯛꯅꯁꯨ ꯐꯠꯇꯦꯗ, ꯏꯁꯨꯅ ꯂꯥꯟꯗꯕꯃꯛꯇ ꯑꯣꯏꯔꯕꯗꯤ ꯃꯈꯣꯏꯁꯨ ꯅꯣꯡꯃ ꯏꯁꯣꯔꯅ ꯗꯟꯗꯤ ꯁꯣꯏꯗꯅ ꯄꯤꯒꯅꯤ꯫ ꯉꯁꯤꯗꯒꯤꯗꯤ ꯏꯕꯣꯛꯀꯤ ꯌꯨꯝꯗ ꯂꯩꯔꯁꯤ꯫ ꯑꯃꯨꯕꯤ ꯑꯗꯨꯁꯨ ꯍꯅꯨꯕꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕꯗꯨ ꯌꯥꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯑꯃꯨꯕꯤ ꯍꯅꯨꯕꯤ ꯑꯗꯨꯒ ꯄꯨꯟꯅ ꯂꯩꯔꯝꯃꯤ꯫ ꯈꯨꯗꯣꯞ ꯌꯥꯏꯑꯣꯏꯕ ꯑꯗꯨꯒꯤ ꯃꯇꯦꯡꯅ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯌꯨꯝꯗꯨ ꯌꯥꯝꯅ ꯆꯥꯎꯕ, ꯌꯥꯝꯅ ꯐꯖꯕ ꯌꯨꯝ ꯑꯃ ꯊꯣꯛꯍꯜꯂꯝꯃꯤ꯫ ꯑꯃꯨꯕꯤ ꯂꯥꯏꯔꯕ ꯀꯌꯥꯒꯤ ꯃꯇꯦꯡ ꯄꯥꯡꯂꯝꯃꯤ꯫ ꯃꯆꯥ ꯃꯁꯨ ꯂꯩꯖꯗ꯭ꯔꯕ ꯑꯍꯟ ꯀꯌꯥ ꯑꯃ ꯑꯃꯨꯕꯤ ꯃꯥꯒꯤ ꯆꯥꯎꯔꯕ ꯌꯨꯝ ꯑꯗꯨꯗ ꯂꯩꯍꯜꯂꯝꯃꯤ꯫ ꯑꯃꯨꯕꯤ ꯑꯍꯟꯁꯤꯡꯗꯨꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯆꯍꯤ ꯈꯔꯗꯤ ꯍꯧꯈ꯭ꯔꯤ꯫ ꯅꯤꯡꯊꯤꯕꯤꯒ ꯊꯥꯖꯃꯥꯟꯕꯤꯒꯁꯨ ꯂꯨꯍꯣꯡꯂꯤ꯫ ꯃꯥꯒꯤ ꯅꯨꯄꯥ ꯄꯨꯔꯛꯇꯨꯅ ꯃꯌꯨꯝꯗ ꯂꯩꯔꯝꯃꯤ꯫ ꯇꯣꯝꯆꯧꯒ ꯊꯕꯥꯒꯁꯨ ꯑꯍꯟ ꯑꯣꯏꯁꯤꯜꯂꯛꯑꯝꯃꯤ꯫ ꯇꯣꯝꯆꯧ ꯄꯩꯁꯥ ꯊꯣꯛꯇ꯭ꯔꯤ, ꯑꯗꯨꯅ ꯃꯆꯥꯅꯨꯄꯤ ꯑꯅꯤꯅꯁꯨ ꯃꯃꯥꯒ ꯃꯄꯥꯒꯕꯨ ꯊꯤꯅ ꯇꯧꯔꯛꯑꯝꯃꯤ꯫ ꯆꯥꯛ ꯄꯤꯖꯗꯕꯁꯨ ꯀꯌꯥ ꯑꯃ ꯌꯥꯎꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯅꯤꯡꯊꯤꯕꯤꯒꯤ ꯅꯨꯄꯥꯒ ꯊꯥꯖꯃꯥꯟꯕꯤꯒꯤ ꯅꯨꯄꯥꯒꯅ ꯑꯍꯟ ꯑꯅꯤꯗꯨꯕꯨ ꯌꯨꯝꯗꯨꯗ ꯂꯩꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯇꯥꯟꯊꯣꯔꯛꯂꯝꯃꯤ꯫ ꯇꯣꯝꯆꯧꯁꯨ ꯃꯥꯅ ꯑꯃꯨꯕꯤꯗ ꯇꯧꯈꯤꯕꯁꯤꯡ ꯑꯗꯨ ꯈꯜꯂꯨꯔꯒ ꯌꯥꯝꯅ ꯅꯤꯡꯉꯝꯃꯛꯇ꯭ꯔꯤ꯫ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯣ ꯆꯥꯅꯤꯡꯉꯥꯏ ꯊꯛꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯃꯤꯒꯤ ꯃꯌꯨꯝꯗ ꯆꯪꯗꯨꯅ ꯆꯥꯛ ꯅꯤꯗꯨꯅ ꯆꯥꯔꯝꯃꯤ꯫ ꯊꯪꯅꯕ ꯈꯨꯟꯗ ꯀꯅꯥ ꯂꯩꯖꯗ꯭ꯔꯕ ꯑꯍꯟꯁꯤꯡꯒꯤ ꯂꯩꯐꯝ ꯑꯃ ꯂꯩ ꯈꯪꯕꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯑꯃꯨꯕꯤꯅ ꯂꯩꯔꯤꯕ ꯈꯨꯟ ꯑꯗꯨꯗ ꯂꯥꯛꯑꯝꯃꯤ꯫ ꯊꯕꯥ ꯆꯠꯄ ꯋꯥꯔꯗꯨꯅ, "ꯃꯣꯏ ꯄꯥꯕ, ꯁ꯭ꯋꯥꯏꯁꯤꯗ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯈꯤꯁꯤ, ꯋꯥꯕꯅ ꯈꯣꯡꯁꯦ ꯊꯥꯡꯕ ꯊꯣꯛꯇ꯭ꯔꯦ." ꯑꯁꯨꯝꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯎꯖꯥꯎ ꯑꯃꯒꯤ ꯃꯈꯣꯡꯗ ꯐꯝꯂꯤ꯫ ꯊꯕꯥ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯗꯨꯅ, "ꯃꯣꯏ ꯄꯥꯕ, ꯏꯕꯥꯅꯤ ꯀꯌꯥꯝ ꯀꯨꯏꯅ ꯑꯁꯨꯝꯅ ꯍꯤꯡꯈꯤꯒꯅꯤ? ꯃꯃꯥ, ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯑꯩꯈꯣꯏꯅ ꯇꯧꯔꯨꯕ ꯐꯠꯇ꯭ꯔꯕ ꯊꯕꯛꯁꯤꯡ ꯑꯗꯨꯒꯤ ꯃꯍꯩꯅꯤ꯫ ꯑꯩꯅ ꯍꯦꯛ ꯄꯣꯛꯄ ꯏꯆꯥꯕꯨ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯁꯥ ꯀꯩꯒꯤ ꯃꯆꯤꯟꯖꯥꯛ ꯑꯣꯏꯅꯕ ꯍꯥꯏꯗꯨꯅ ꯎꯃꯪ ꯑꯗꯨꯗ ꯍꯨꯟꯗꯣꯛꯇꯨꯅ ꯊꯝꯕ ꯉꯝꯕ ꯑꯩꯗꯤ ꯃꯤ ꯅꯠꯇꯦ, ꯁꯥꯅꯤ ꯁꯥ꯫ ꯑꯩꯗꯤ ꯃꯄꯣꯛ ꯈꯨꯗꯤꯡꯗꯁꯨ ꯏꯃꯤꯠꯇ ꯏꯆꯥ ꯎꯕ ꯐꯪꯂꯣꯏ." ꯊꯕꯥ ꯍꯧꯖꯤꯛ ꯈꯛꯇꯗ ꯅꯤꯡꯉꯝꯃꯛꯇ꯭ꯔꯦ꯫ "ꯃꯣꯏ ꯄꯥꯕ, ꯑꯩꯁꯨ ꯍꯧꯖꯤꯛꯇꯗ ꯌꯥꯝꯅ ꯅꯤꯡꯉꯝꯃꯛꯇ꯭ꯔꯦ꯫ ꯑꯩꯅ ꯄꯣꯛꯄ ꯏꯆꯥ ꯈꯛꯇꯃꯛ ꯅꯨꯡꯁꯤꯔꯨꯕ ꯑꯃꯨꯕꯤꯕꯨ ꯑꯩꯅ ꯄꯣꯛꯄ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯀꯌꯥꯗ ꯊꯤꯅ ꯇꯧꯈꯤꯕ." ꯃꯈꯣꯏ ꯑꯅꯤꯅ ꯑꯗꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯧ ꯈꯔ ꯆꯪꯉꯛꯏ꯫ ꯃꯧ ꯑꯗꯨꯅ ꯊꯕꯥꯒ ꯇꯣꯝꯆꯧꯒꯗ ꯌꯦꯡꯗꯨꯅ, "ꯏꯅꯦꯒ ꯃꯥꯃꯒꯕꯨ ꯀꯗꯥꯏꯗꯒꯤ ꯂꯥꯛꯄꯅꯣ? ꯈꯨꯟ ꯑꯁꯤꯗꯒꯤꯗꯤ ꯃꯥꯟꯗꯦ." "ꯑꯩꯈꯣꯏ ꯎꯃꯪꯒꯤ ꯋꯥꯡꯃꯗ ꯇꯥꯕ ꯈꯨꯟ ꯑꯗꯨꯗꯒꯤ ꯂꯥꯛꯄꯅꯤ꯫ ꯑꯗꯣ ꯏꯕꯦꯝꯃ, ꯃꯐꯝ ꯑꯁꯤꯗ ꯀꯅꯥ ꯂꯩꯖꯗ꯭ꯔꯕ ꯑꯍꯟꯁꯤꯡꯒꯤ ꯂꯩꯐꯝ ꯑꯃ ꯂꯩ ꯍꯥꯏꯔꯤꯕꯁꯤ ꯀꯗꯣꯝꯗꯅꯣ?" "ꯑꯗꯨꯗꯤ ꯑꯁꯤꯗꯒꯤ ꯌꯨꯝ ꯑꯋꯥꯡꯕ ꯑꯁꯤꯅꯤ, ꯑꯁꯤꯗ ꯁꯨꯝ ꯆꯪꯕꯤꯌꯨ." "ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯏꯕꯦꯝꯃ." ꯑꯁꯨꯝꯅ ꯊꯕꯥꯒ ꯇꯣꯝꯆꯧꯒꯁꯨ ꯃꯧ ꯑꯗꯨꯅ ꯇꯥꯛꯂꯛꯄ ꯌꯨꯝ ꯑꯗꯨꯗ ꯆꯪꯉꯛꯏ꯫ ꯊꯕꯥꯒ ꯇꯣꯝꯆꯧꯒꯅ ꯆꯪꯉꯛꯄꯗꯨ ꯑꯃꯨꯕꯤꯅ ꯎꯔꯝꯃꯤ꯫ ꯑꯃꯨꯕꯤ ꯃꯃꯥꯒ ꯃꯄꯥꯒ ꯎꯕꯗ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯑꯃꯨꯕꯤꯅ ꯃꯃꯥꯒ ꯃꯄꯥꯒꯕꯨ ꯃꯁꯛ ꯈꯪꯂꯕꯁꯨ ꯊꯕꯥꯒ ꯇꯣꯝꯆꯧꯒꯅꯗꯤ ꯑꯃꯨꯕꯤꯕꯨ ꯃꯁꯛ ꯈꯪꯂꯝꯗꯦ꯫ "ꯏꯕꯦꯝꯃ, ꯃꯐꯝ ꯑꯁꯤꯗ ꯅꯠꯇꯕ꯭ꯔꯥ ꯀꯅꯥ ꯂꯩꯖꯗ꯭ꯔꯕ ꯑꯍꯜꯁꯤꯡ ꯂꯩ ꯍꯥꯏꯔꯤꯕꯗꯣ?" "ꯃꯥꯅꯦ, ꯃꯐꯝ ꯑꯁꯤꯗꯅꯤ꯫ ꯏꯃꯥꯒ ꯄꯥꯕꯒꯗꯤ ꯃꯐꯝ ꯑꯁꯤꯗ ꯀꯔꯤ ꯃꯔꯝꯒꯤ ꯂꯥꯛꯄꯅꯣ?" "ꯏꯕꯦꯝꯃ, ꯑꯩꯈꯣꯏꯁꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯖꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ." ꯑꯃꯨꯕꯤ ꯃꯄꯥꯒꯤ ꯋꯥꯗꯨꯗ ꯉꯛꯅ, "ꯃꯐꯝ ꯑꯁꯤꯗ ꯂꯩꯒꯦ ꯍꯥꯏꯕ? ꯏꯃꯥꯒ ꯄꯥꯕꯒꯤ ꯏꯆꯥ ꯑꯃꯠꯇ ꯂꯩꯕꯤꯗꯕ꯭ꯔꯥ?" "ꯂꯩ, ꯑꯗꯨꯕꯨ ꯏꯆꯥꯅꯨꯄꯤ, ꯑꯩꯈꯣꯏꯗꯤ ꯑꯍꯟ ꯑꯣꯏꯁꯤꯜꯂꯛꯂꯕꯅꯤ, ꯄꯩꯁꯥ ꯊꯣꯛꯇ꯭ꯔꯦ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯕꯨ ꯌꯨꯝ ꯑꯗꯨꯗꯒꯤ ꯇꯥꯟꯊꯣꯔꯛꯑꯦ."
Asi haiduna Thokchomdu kappi. Amubi mapana hairibasing adu tabada masu yamna nungairamdi. Baba, aibu masak khangrabo. Aise nakhoi nachanupi Amubini. Amubigi wadu tabada thabaga Thokchomgadi yamna ngaklami. Nangbu aigi ija Amubini haiba. Amubi thokiba pumba mapada tamlami. Thokchom wari singdu taruraga hena hena ningamdaba phawri. Ipagi bema, ipa, isagi mafamda yamna lankre. Napagi ngakpifam thoktraba iralse. Ichana amuktadi ngakpiyu. Baba, nachada adamna haibigano. Nachabu pap langsinbigano baba. Thabasu mana tawruba singdu haujikta yamna ningamakam. Amubi, nang imabu amukta ngakpiyu. Ima nangonda yamna lankre. Nangbu apokpa ija nate haiduna. Ima na nangbu kayada thina tawkiba. Haujiktada ima yamna ningamaktre. Ima, nachana imaga pabagada nungaitaba amata leiti. Ngasidagi imaga pabaga aigi inakta leirase. Asamna thabaga Thokchomga Amubigi nakta nungaina leikirami. Amubisu mayamgi seba tawduna nungaina leiki.